ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯗ ꯂꯚ ꯀꯔꯁ ꯃꯥꯄꯜꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯥꯖꯦꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯅꯨꯄꯤꯗꯣ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯅꯪꯕꯨ ꯐꯣꯟꯒ ꯇꯧꯔꯒ ꯑꯝꯇ ꯍꯪꯗ꯭ꯔꯕꯅꯦꯍꯦ꯫ ꯊꯣꯏꯅꯨꯅ ꯐꯣꯟ ꯆꯠꯇꯦ ꯍꯥꯏꯕꯅꯤꯅꯦ ꯃꯣꯏ ꯕꯕꯥ ꯅꯪꯕꯣ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯦꯅꯦ ꯅꯥꯎꯕꯗꯔ ꯀꯩꯅꯣ ꯍꯪꯅꯕ ꯌꯥꯕ ꯍꯪꯕ ꯀꯩꯗꯧꯒꯦ꯫ ꯅꯥꯎꯕꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯍꯧꯗ꯭ꯔꯤ꯫ ꯉꯁꯥꯏ ꯑꯩꯅ ꯆꯠꯂꯨꯕꯗꯣ ꯃꯣꯏ ꯄꯨꯜꯂꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯔꯥꯖꯦꯁ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯗꯨꯀꯥꯟ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯁꯥꯏ ꯊꯥꯅꯦꯜꯒꯤ ꯕꯔꯊꯗꯦꯒꯤ ꯊꯧꯗꯣꯛꯇꯨ ꯊꯣꯏꯅꯨꯗꯤ ꯈꯪꯂꯤꯕꯅꯤ꯫ ꯁ꯭ꯇꯦꯐꯦꯟꯒ ꯃꯆꯥꯅꯨꯄꯥꯒꯁꯨ ꯄꯨꯜꯂꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯂꯣꯠꯂꯤ꯫ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯐꯣꯟꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯅꯤ꯫ ꯆꯠꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁ꯭ꯇꯦꯐꯦꯟ ꯍꯜꯂꯛꯂꯕꯗꯤ ꯃꯈꯣꯏꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯕꯅꯤ꯫ ꯊꯣꯏꯅꯨꯅ ꯗꯨꯀꯥꯟ ꯊꯣꯡꯗꯨ ꯂꯣꯜꯂꯗꯨꯅ ꯌꯨꯝ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯁ꯭ꯇꯦꯐꯦꯟ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯤ꯫ ꯅꯥꯎꯕ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨꯕꯨ ꯅꯪꯒ ꯆꯠꯃꯤꯟꯅꯗ꯭ꯔꯕꯃꯤ? ꯆꯠꯃꯤꯟꯅꯗꯦ ꯃꯃꯥ, ꯃꯥꯒꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯗꯨꯏꯅꯤꯅꯦꯍꯦ ꯂꯥꯎ ꯂꯥꯎ ꯏꯃꯨꯡ ꯆꯪꯉꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯎꯔꯁꯤ꯫ ꯊꯣꯏꯅꯨꯒꯤ ꯁ꯭ꯇꯦꯐꯦꯟꯒ ꯌꯨꯝꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯤ꯫ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨꯅ ꯀꯃꯥꯏ ꯇꯧꯕꯅꯣ? ꯑꯩꯗꯤ ꯇꯥꯔꯁꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯦꯅꯦ꯫ ꯁ꯭ꯇꯦꯐꯦꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯃꯥꯗ ꯇꯝꯂꯤ꯫ ꯑꯗꯨꯗꯤ ꯃꯥꯒ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯍꯜꯂꯛꯂꯕ ꯖꯥꯠꯂꯅꯦ? ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏ꯫ ꯃꯣꯏꯁꯨ ꯁꯣꯝꯗ ꯈꯟꯅꯔꯤ꯫ ꯃꯥꯒꯤ ꯐꯣꯟꯁꯨ ꯃꯃꯥꯟꯅꯕꯤꯅ ꯄꯥꯏꯍꯧꯔꯦ꯫ ꯀꯩꯅꯣꯅꯦꯍꯦ ꯇꯧꯗꯣꯏꯁꯤꯕꯣ? ꯅꯠꯇꯦꯅꯦ ꯃꯕꯥꯅꯤꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯦ꯫ ꯅꯨꯡꯁꯤꯅꯗꯕꯅꯤꯗ ꯃꯃꯥ꯫ ꯅꯨꯡꯁꯤꯅꯗꯅ ꯆꯦꯟꯕ ꯆꯣꯡꯕꯒ ꯇꯧꯔꯝꯂꯗꯤ ꯐꯩ꯫ ꯑꯗꯨ ꯅꯠꯇꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯒꯗ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯅꯣꯡꯅꯒ ꯃꯔꯣꯜ ꯑꯃ ꯁꯨꯛꯂꯦꯞ ꯂꯦꯞꯇꯕꯒ꯫ ꯍꯩ ꯀꯔꯤꯑꯕ? ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯗꯤ ꯐꯩꯌꯦꯕ? ꯔꯥꯖꯦꯁꯅ ꯊꯣꯛꯂꯛꯂꯒ ꯃꯅꯤꯡꯗꯒꯤ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯅꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯩꯅꯣꯅꯦꯍꯦ ꯃꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯗꯅ? ꯈꯪꯅꯤ꯫ ꯅꯆꯥ ꯑꯄꯤꯛꯄꯗꯣ ꯅꯪꯅ ꯉꯟꯇꯥꯅ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯕ꯭ꯔꯥ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣꯗ ꯃꯣꯏꯕꯥꯅ ꯍꯥꯏꯗꯨꯕꯣ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯕꯩ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯦꯟꯕ ꯑꯣꯏꯔꯝꯂꯗꯤ ꯐꯩꯌꯦꯅ ꯍꯥꯏꯕꯅꯤ꯫ ꯇꯦꯟꯖꯥꯗꯨꯗ ꯁ꯭ꯇꯦꯐꯦꯟꯗ ꯔꯦꯕꯦꯀꯥꯒꯤ ꯀꯣꯜ ꯂꯥꯛꯂꯤ꯫ ꯁ꯭ꯇꯦꯐꯦꯟ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ꯫ ꯔꯦꯕꯦꯀꯥ ꯇꯦꯛꯁ ꯑꯣꯏꯅ ꯊꯥꯔꯛꯂꯤ꯫ ꯑꯩ ꯇꯁꯦꯡꯅ ꯂꯩ, ꯐꯣꯟ ꯑꯝꯇ ꯄꯥꯏꯔꯣ, ꯋꯥ ꯈꯔ ꯍꯪꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯇꯦꯛꯁ ꯄꯥꯕ ꯂꯣꯏꯕꯒ ꯔꯦꯕꯦꯀꯥ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯤ꯫ ꯃꯥ ꯃꯣꯏꯔꯣꯝꯗꯩ ꯐꯣꯟ ꯇꯧꯔꯛꯏ꯫ ꯄꯥꯏꯌꯣ ꯂꯥꯎꯠ ꯊꯥꯗꯣꯛꯑꯣ꯫ ꯁ꯭ꯇꯦꯐꯦꯟ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯂꯤ꯫ ꯑꯣꯁꯀꯥꯔ ꯍꯣꯏꯒꯤ ꯄꯥꯎ ꯐꯪꯉꯕꯣ? ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯐꯪꯗꯦ꯫ ꯑꯣꯁꯀꯥꯔꯒꯤ ꯐꯣꯟꯁꯨ ꯆꯠꯇꯦ꯫ ꯁꯣꯝꯗ ꯃꯃꯥ ꯍꯣꯏꯁꯨ ꯃꯊꯥ ꯀꯟꯅ ꯁꯥꯔꯤ꯫ ꯔꯦꯕꯦꯀꯥꯒꯤ ꯐꯣꯟꯗꯨꯗꯒꯤ ꯃꯦꯝ ꯊꯣꯏꯅ ꯋꯥ ꯍꯪꯂꯛꯂꯤ ꯌꯥꯝꯅ ꯇꯞꯅ ꯁꯧꯒꯠꯇꯅ꯫ ꯏꯕꯨꯡꯉꯣ ꯅꯪ ꯈꯪꯂꯗꯤ ꯑꯁꯦꯡꯕ ꯍꯥꯏ꯫ ꯃꯈꯣꯏ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯈꯤꯕ ꯑꯣꯏꯔꯗꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅ ꯀꯩꯁꯨ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯑꯝꯇ ꯄꯤꯔꯣꯏ꯫ ꯃꯈꯣꯏ ꯀꯥꯏꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕ ꯄꯥꯎꯗꯨꯗꯤ ꯈꯛꯇ ꯈꯪꯅꯤꯡꯉꯤꯅꯦ꯫ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏꯁꯨ ꯈꯪꯖꯗꯕ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯈꯣই ꯏꯃꯥꯟꯅꯕꯒꯤ ꯐꯣꯟꯁꯨ ꯆꯠꯇꯦ꯫ ꯀꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯤ꯫ ꯊꯣꯏꯅꯨꯅ ꯑꯃꯨꯛꯁꯨ ꯁ꯭ꯇꯦꯐꯦꯟꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯗꯨꯅ ꯋꯥ ꯍꯪꯂꯤ꯫ ꯑꯩ ꯑꯣꯁꯀꯥꯔꯒꯤ ꯃꯃꯥꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯔꯒ ꯏꯆꯥꯁꯤꯡꯗꯨ ꯊꯤꯃꯤꯟꯅꯕꯗꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯃꯦꯝꯊꯣꯏꯁꯨ ꯁꯣꯝꯗꯒꯤ ꯍꯣꯏ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯑꯍꯟꯁꯤꯡ ꯇꯥꯟꯅꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯔꯛꯂꯒꯦ꯫ ꯃꯦꯝꯊꯣꯏꯅ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯃꯣꯏꯕꯥ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣꯃꯤ ꯍꯧꯖꯤꯛꯄꯣ? ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯁꯣꯝꯗꯅ ꯑꯣꯁꯀꯥꯔꯒ ꯗꯨꯁꯤꯂꯥꯒ ꯃꯤꯀꯞ ꯊꯣꯛꯇꯕ ꯃꯈꯩ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯅꯨꯡꯗꯥꯡ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯂꯧꯇꯥꯡ ꯁꯪꯗꯨꯗ ꯂꯦꯛꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯧꯇꯥꯡ ꯁꯪꯗꯨꯗ ꯂꯥꯛꯂꯤꯕ ꯃꯄꯨꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯥꯏ ꯀꯅꯥꯅꯣꯅꯦꯍꯦ ꯅꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯨꯗ ꯑꯣꯁꯀꯥꯔꯁꯨ ꯗꯨꯁꯤꯂꯥꯁꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯒ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯣꯁꯀꯥꯔꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯑꯍꯜ ꯅꯨꯄꯥꯗꯨꯗ ꯂꯤꯔꯝꯂꯤ꯫ ꯑꯍꯜꯗꯨꯅ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯦ, ꯅꯣꯡꯁꯨ ꯉꯁꯤꯗꯤ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ, ꯀꯔꯝꯅ ꯍꯟꯒꯅꯤ ꯅꯣꯏꯗꯤ? ꯄꯥꯕꯨꯡꯒꯤ ꯐꯣꯟꯒ ꯌꯥꯎꯕꯤꯕ꯭ꯔꯣ? ꯑꯩꯒꯤꯗꯤ ꯄꯥꯏꯗꯦꯅꯦꯍꯦ, ꯌꯨꯝꯗ ꯏꯆꯥꯅꯨꯄꯤꯒꯤꯗꯤ ꯄꯥꯏꯕꯅꯦ꯫ ꯄꯥꯕꯨꯡꯒꯤ ꯌꯨꯝꯗꯤ ꯀꯌꯥꯝ ꯂꯥꯞꯄꯤꯒꯦ? ꯌꯨꯝꯗ ꯄꯥꯎ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ, ꯄꯥꯈꯠꯅꯔꯝꯃꯅꯤ꯫ ꯑꯗꯨꯅꯤꯅꯦꯍꯦ ꯅꯃꯥ ꯅꯄꯥ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯝꯂꯅꯤ꯫ ꯄꯥꯕꯨꯡꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯀꯩ ꯀꯩꯅꯣ ꯈꯟꯅꯔꯨꯔꯁꯤ ꯂꯥꯎ꯫ ꯄꯥꯕꯨꯡ ꯀꯗꯣꯝꯗ ꯆꯠꯀꯗꯕꯅꯣ?
Sumain tawrasi. Noi gari se thauduna sigi lambi sida sum chalo. Yum taba mafam yobaga adum ngairamo. Ai khongna yausilaklage. Satin susi paikro. Labak mayaiduda phauduna chetliba biktak toba lambiduda Oscar gi Dusilaga ahalduna hairiba mafamdu phauba gari du thoramli. Ngahak leiraga ahaldu su yausilaktuna mayumda punna changminarakli. Magi nupida warol pumnamak tamduna khanghali. Icha singse ingmana loiramlani. Pirol athamam ta hongtoro lause. Mama, yardi phone hanam ta tawjege. Onthokpanida ngarang dai mai laktawgi phone shamayam ta yauna jene tawrise. Kamdawni tawriside pharese. Warasu wana ahingsi madisida leiro. Natradi upayam ta leiraroi. Mama chak thongalaga chathoklakane gyantona potharuko ayimuk chalukhige. Chaluranu mapa ngasidi yumda dum leiro. Nongna marol ama chubaga. Yaroin he nga singdo phama yaraklakansida amuk loina huran khradi. Hera nong asu kalingai sida huraladi huranjarasanu. Yareko chapiranu pothabiruro. Nong akhak arang maraksida lamhangduda nathanda laikhibada sida tumba yadeba. Hoi hoi ai potharurage. Icha singse kai kai no khara pijaraga pothaloko. Ahaldugi machanupi ichan maningdagi kon aphengmuda pusilaktuna changnakli. Dusila hoi leirambaduda ingangak ningnakli. Ichan natese nangi pirol athabado amta hongalu. Nabung sinane noi dadagi kai kai pirol sepe abale hauge do yengnaga hongdo halo. Kana noi ma. Ho aina hairi sana do ingmana loiramlani ne. Nabungi kada ngahang pothalo. Imane chak sasa thongbirake. Ichena Dusilaga Oscar gado pirol honghalaga mabungi kada phamhali. Ichan class 8 tamlibi nupini wa ngangbada palaiti. Mi khangnaba khangnadaba laiti ikoi koi dana wari dum sai. Je noi gise film gi type da alma seran dabagi lona chelak bitawrira. Koi noi se nabani se lona chelai ra haba. Kai dai noi nati e nupaga nupiga ahinga malairaga bo chen manata ba. Ngasai makai adugi wakhalda leirudaba Dusilaga Oscar gado tienba palakpaduda chap manana mamitu ingnari. Ichanso wa makha muk tarakli. Noi muk naga yadaba already akhoi sida dum laitho. Aidi support tawe haiseni yam chana yena bani. Kaina jane haisiba. Nasak khujabado yam chana yeba. Yam nungsinaram daw sumali. Nabani da thungnaradi aidi yam harauni da. Tanjaduda mamana chakreibagi kaurakpadai chakhumla changnakli. Imanane khar thuna bahaiduna alu hekta nganjilabani. Ngasigidine pangnaba charoko nga yaibasiga. Mama akhoigidi kharbu chama phangjarise naibak pharabani. Mamana yamana sonabire. Wadida nong bhatok icha singi mateng pangbaba charo nabuk thanaba. Nachandane awara pat hapal. Ai noina tomnaba phaijup kai kai yengbirukhige. Oscar ga Dusilaga do chak jari chakalambaga wangangnadi. Je da chakraba kige. Aigidi yari nongmata sumaina bu chadri. Kaina aisibo hawude hawramlaroi alu metpaduda. Nati yam hawi haiba sumaina hawamda chadri haini. Oh dadagidi dada sapawra. Yari singam selagi. Anjadi nga sabage singam selo. Kambaga nanghauda hekta hapjelakli. As ichanju thuye hekta hapjelakpana haline. Pamuye kuidaw hapjelaino. Aidi nga sei marupan ganbai chambada yam kuina changi. Aduna tanana jadi yasaninga so. Dusilagi waduda Oscar Dusilagi pukhamduda yengnakli. Ahan bahaki banga do machit amada hena charamdri. Oscar nokfe tawraga akon bahapli banga do pulap maru phajana manbiraga Dusilagi pukhamduda thamnakli. Dusila su yengbada mangyengnakli wadi nganglakti. Nga maru malaga chaba phawba hiramde. Chawdo me wali jani ne. Ngasai na hairake laite. Kanang sinado nga gaman bi. Os nang numero lama papa ki bisina. Chamba loiradi ne thamamo ima loishalage. Ichanu pagi gana potharuro. Madi kai chakige. Imphal da lairik tamba chakki. Nong su sawji ta hangnai. Lao potharo lao. Dusila Oscar gado room da pulap changnakli. Dusila sorangnena. Ngawbro kaino nupiga nupaga bo phamunga mata to moy. Marai maraga tawaro.
ꯃꯤꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯤꯗ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯨꯝꯗꯧꯔꯤꯒꯦ ꯐꯃꯨꯡ ꯄꯤꯛꯇ꯭ꯔꯨꯁꯤꯗ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯍꯧꯕ ꯌꯥꯗ꯭ꯔꯣ ꯃꯤ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯃꯣꯏꯅ ꯕꯥꯞꯁꯦ ꯄꯨꯡꯐꯥ ꯐꯝꯍꯜꯂꯦ ꯍꯣꯏ ꯌꯥꯔꯦ ꯏꯁꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯨꯝꯖꯔꯣ ꯑꯩ ꯐꯝꯃꯒ ꯂꯩꯔꯁꯨ ꯂꯩꯔꯒꯦ ꯏꯁ ꯐꯝꯃꯒ ꯂꯩꯗꯣꯏꯕ ꯅꯣꯡꯉꯥꯟꯗ꯭ꯔꯤꯐꯥꯎ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯎꯄꯥꯏ ꯂꯩꯔꯤꯒꯦ ꯌꯥꯔꯁꯦ ꯀꯣꯛ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯜꯂꯒ ꯇꯨꯝꯅꯔꯁꯦ ꯀꯃꯥꯏꯅ ꯑꯩꯅ ꯀꯣꯛꯁꯦ ꯁꯣꯝꯗ ꯑꯣꯜꯂꯒꯦ ꯅꯪꯅ ꯈꯣꯡꯌꯥꯗꯣ ꯑꯗꯨ ꯑꯣꯜꯂꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯅ ꯈꯔ ꯐꯕ ꯉꯁꯥꯏꯅ ꯂꯧꯁꯪꯗ ꯀꯣꯟꯒꯤ ꯀꯣꯟꯊꯣꯛꯑ ꯇꯨꯝꯈ꯭ꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯏ ꯑꯣꯁꯀꯥꯔꯅ ꯃꯔꯨꯝ ꯁꯣꯟꯕꯗꯨꯗ ꯗꯣꯁꯤꯂꯥꯅ ꯀꯩꯅꯣ ꯃꯔꯨꯝꯒ ꯁꯣꯟꯗꯅ ꯂꯩꯔꯤꯗꯨꯕꯣ ꯑꯩꯗꯤ ꯅꯣꯡ ꯍꯥꯡꯉꯤꯉꯩꯁꯤꯗ ꯇꯨꯝꯍꯧꯔꯅꯤ ꯅꯣꯡ ꯑꯃꯨꯛ ꯆꯨꯔꯗꯤ ꯀꯤꯖꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯔꯝꯂꯒ ꯋꯥꯅꯔꯗꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯑꯣꯁꯀꯥꯔ ꯁꯤꯁꯤꯅ ꯇꯨꯝꯂꯨꯔꯕꯅꯤ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯂꯤ ꯍꯦꯛ ꯍꯧꯒꯠꯄꯒ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯂꯤ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯗ ꯗꯨꯁꯤꯂꯥ ꯀꯞꯂꯒ ꯐꯃꯨꯡꯗ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯝꯂꯤ ꯃꯤ ꯑꯃꯒ ꯋꯥ ꯉꯥꯡꯅꯕ ꯇꯥꯗꯕ ꯃꯈꯩ ꯑꯣꯁꯀꯥꯔ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯆꯥ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯅꯣꯡꯕꯨ ꯃꯈꯣꯜꯕꯨ ꯑꯁꯨꯛ ꯀꯟꯕ꯭ꯔꯣ ꯅꯣꯡꯁꯤ ꯌꯥꯝ ꯀꯟꯅ ꯈꯥꯛꯑꯦ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯖꯤꯡꯗ ꯅꯣꯡ ꯇꯥꯕꯗꯤ ꯃꯈꯣꯜ ꯌꯥꯝ ꯀꯟꯕꯅꯤ ꯅꯪꯗꯤ ꯅꯍꯥꯟꯒꯩ ꯈꯪꯖꯔꯝꯂꯣꯏꯅꯦ ꯁꯣꯔ ꯃꯊꯣꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤꯅ ꯀꯩꯅꯣ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯑꯣꯁꯀꯥꯔ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪ ꯀꯩꯝꯇ ꯈꯟꯗ꯭ꯔꯗꯤ ꯑꯩꯒ ꯐꯖꯅ ꯇꯨꯝꯁꯤꯔꯥ ꯀꯤꯕ ꯐꯅꯕ ꯗꯨꯁꯤꯂꯥ ꯑꯣꯁꯀꯥꯔꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯨꯅ ꯂꯩ ꯑꯩꯈꯣꯏ ꯕꯥꯕꯨꯡ ꯍꯣꯏꯗꯣ ꯀꯩ ꯇꯧꯔꯒ ꯂꯩꯒꯦ ꯈꯪꯗꯦ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯤꯗ ꯃꯆꯥꯁꯤ ꯊꯤꯔꯛꯇꯦꯕ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣꯏ ꯕꯦꯝꯃ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯇꯨꯝꯃꯒꯦ ꯑꯣꯁꯀꯥꯔ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯤ ꯗꯨꯁꯤꯂꯥ ꯑꯣꯁꯀꯥꯔꯗ ꯁꯥꯎꯅ ꯌꯦꯡꯂꯤ ꯑꯁꯨꯛ ꯀꯟꯕ ꯅꯣꯡꯁꯤꯗ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯟꯖꯥꯗꯨꯗ ꯅꯣꯡ ꯀꯟꯅ ꯈꯥꯡꯂꯛꯂꯤ ꯗꯨꯁꯤꯂꯥ ꯄꯥꯈꯠꯅ ꯃꯁꯥꯗ ꯇꯥꯁꯜꯂꯤ ꯃꯊꯟꯇ ꯐꯝꯂꯒ ꯂꯩꯕꯗꯨ ꯁꯨꯝ ꯀꯤꯁꯤꯜꯂꯛꯄꯗꯩ ꯑꯣꯁꯀꯥꯔꯅ ꯇꯨꯝꯂꯤꯕ ꯇꯣꯝꯗꯣꯟ ꯊꯣꯛꯇꯨꯅ ꯑꯣꯁꯀꯥꯔꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞꯇ ꯍꯥꯏꯗꯣꯛꯂꯒ ꯃꯥꯁꯨ ꯇꯞꯅ ꯍꯤꯞꯊꯔꯛꯂꯤ ꯑꯣꯁꯀꯥꯔ ꯃꯃꯥꯏꯗꯣ ꯃꯄꯥꯟꯂꯣꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯤ ꯑꯣꯁꯀꯥꯔ ꯅꯪ ꯃꯥꯏꯗꯣ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯣ ꯑꯩ ꯀꯥꯆꯤꯟꯗ ꯑꯣꯟꯊꯣꯛꯀꯦ ꯅꯪ ꯑꯗꯣꯝꯗ ꯑꯣꯟꯈꯤꯕꯗꯣ ꯀꯤꯖꯩꯌꯦ ꯑꯣꯁꯀꯥꯔ ꯈꯨꯗꯛꯇꯨꯗ ꯗꯨꯁꯤꯂꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯃꯥꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯤ ꯃꯊꯥꯅꯨꯡꯗ ꯆꯦꯅ ꯀꯣꯟꯗꯨꯅ ꯑꯀꯤꯕ ꯄꯣꯝꯕ ꯂꯩꯇꯅꯕ ꯊꯦꯝꯅꯤꯡꯂꯛꯂꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯅꯥꯗꯤ ꯂꯩꯇꯦ ꯑꯣꯁꯀꯥꯔ ꯋꯥ ꯉꯥꯡꯗꯅ ꯇꯞꯅ ꯗꯨꯁꯤꯂꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯌꯥꯔꯕ ꯃꯆꯥ ꯅꯪ ꯍꯌꯦꯡꯋꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯤꯁ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏ ꯇꯧꯁꯨ ꯇꯧꯅꯤꯡꯗꯦ ꯉꯁꯤꯃꯨꯛ ꯄꯥꯕ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯩꯗꯤ ꯌꯥꯝ ꯃꯤꯁ ꯇꯧꯅꯤꯗ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯉꯁꯤꯁꯦ ꯅꯣꯡꯁꯤ ꯉꯥꯟꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯈꯪꯗꯦ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯆꯦꯜꯂꯦ ꯀꯥꯏꯅꯒ ꯇꯧꯕꯤꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯅꯥꯅ ꯁꯨꯝ ꯃꯤꯁꯤꯡꯁꯦ ꯚꯥꯞ ꯌꯥꯝꯅ ꯐꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯗꯤ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯦꯗꯅ ꯃꯣꯏ ꯅꯣꯏ ꯕꯥ ꯍꯣꯏꯅꯒ ꯁꯥꯎꯗꯅꯒ ꯌꯨꯝꯗꯒ ꯆꯪꯍꯟꯗ꯭ꯔꯕ ꯑꯗꯨꯒ ꯏꯕꯥꯅꯤꯒ ꯂꯨꯍꯣꯡꯕꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯀꯩꯅꯣ ꯅꯪꯅ ꯊꯋꯥꯏ ꯋꯥꯔꯤꯉꯩꯁꯤꯗ ꯀꯥꯔꯟ ꯑꯃꯨꯛ ꯉꯥꯡꯉꯛꯏꯁꯦ ꯁꯨꯝ ꯑꯣꯏꯔꯛꯄ ꯌꯥꯕꯗꯣ ꯍꯥꯏꯕꯅꯤꯅꯦ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯅꯪ ꯋꯥꯈꯜꯗꯣ ꯖꯥꯖꯥ ꯈꯜꯂꯛꯄ ꯃꯥꯜꯂꯦ ꯑꯩ ꯃꯣꯏ ꯃꯅꯥꯛꯇ ꯇꯨꯝꯂꯨꯔꯒꯦ ꯅꯪꯁꯦ ꯁꯨꯝ ꯀꯤꯁꯤꯜꯂꯛꯑꯦ ꯑꯗꯨ ꯍꯥꯏꯔꯒ ꯗꯨꯁꯤꯂꯥꯗꯣ ꯍꯧꯒꯠꯀꯦ ꯇꯧꯔꯤ ꯑꯣꯁꯀꯥꯔꯅ ꯗꯨꯁꯤꯂꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯊꯩ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯀꯣ ꯀꯩꯁꯨ ꯈꯟꯖꯗꯕ ꯑꯩꯁꯦ ꯅꯪꯅ ꯅꯝꯗꯅ ꯈꯟꯍꯟꯒꯗꯧꯔꯦ ꯈꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯀꯔꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤꯅꯦ ꯍꯥꯠꯇꯣꯛꯀꯗꯧꯔꯤ ꯅꯪ ꯉꯁꯥꯏꯗꯩ ꯅꯪꯅ ꯏꯔꯥꯡ ꯍꯧꯕꯤꯔꯒ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯕꯤꯔꯤꯕ ꯗꯨꯁꯤꯂꯥꯗꯣ ꯀꯞꯉꯥꯡ ꯇꯧꯔꯗꯨꯅ ꯑꯣꯁꯀꯥꯔꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯁꯦꯠ ꯊꯥꯗꯨꯅ ꯍꯥꯏꯔꯤ ꯅꯪ ꯕꯦꯠ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯏꯃꯥꯟꯅꯕꯅꯦ ꯀꯩꯁꯨ ꯈꯟꯗ꯭ꯔꯒ ꯅꯪꯅ ꯂꯥꯟꯅ ꯈꯜꯂꯝꯕ ꯀꯩꯁꯨ ꯈꯟꯗꯦꯍꯦ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯏꯆꯝ ꯆꯝꯅ ꯆꯦꯜꯂꯒ ꯂꯨꯍꯣꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯗꯨꯁꯤꯂꯥ ꯁꯥꯎꯔꯒ ꯑꯣꯁꯀꯥꯔꯗ ꯈꯨꯅꯤꯡꯅ ꯃꯕꯨꯛꯇ ꯊꯤꯜꯂꯛꯂꯤ ꯑꯌꯣꯏꯃ ꯁꯤꯔꯦꯅꯦꯍꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯕꯣꯔ ꯁꯤꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ